ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ADCꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ MLA ꯇꯔꯨꯛꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯍꯤꯜꯁꯀꯤ ꯃꯤꯅꯤꯁꯇꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯃꯔꯤ ꯂꯩꯅꯔꯕ ꯃꯇꯨꯡ ꯄ꯭ꯔꯥꯏꯚꯦꯠ ꯚꯤꯗꯤꯑꯣꯁꯤꯡ ꯔꯦꯀꯣꯔꯗ ꯇꯧꯍꯧꯔꯒ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯃꯤꯑꯣꯏ ꯑꯃ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯐꯥꯔꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕꯗ ꯆꯦꯟꯅꯕ MNPFꯒꯤ ꯑꯣꯚꯔꯒ꯭ꯔꯥꯎꯟ ꯋꯥꯀꯔ ꯑꯅꯤ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯒꯥꯔꯤ ꯈꯥꯝꯅꯕ ꯍꯥꯏꯕꯗ ꯕ꯭ꯂꯦꯡ ꯐꯥꯌꯔ ꯇꯧꯔꯝꯂꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯊꯈꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯅꯣꯡꯃꯩꯒ ꯀꯣꯟꯅꯅ ꯐꯥꯕ ꯉꯝꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯁꯤꯇꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯐꯨꯠ ꯕ꯭ꯔꯤꯖ ꯌꯦꯡꯁꯤꯟꯕꯤꯕ ꯋꯥꯠꯄꯗꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯄꯩꯁꯤꯟꯐꯝ ꯑꯣꯏꯔꯛꯄꯒ ꯂꯣꯏꯅꯅ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯒꯤ ꯅꯤꯁꯥ ꯆꯥꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯏꯚꯤꯛꯁꯟ ꯇꯧꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒ ꯂꯣꯏꯅꯅ NH2ꯒꯤ ꯁꯔꯨꯛ ꯌꯥꯎꯅ ꯆꯤꯡꯃꯩꯔꯣꯡꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯄꯨꯡ 12ꯒꯤ ꯕꯟ ꯀꯧꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯃꯃꯤ ꯇꯤꯚꯤ ꯄ꯭ꯔꯥꯏꯝ ꯇꯥꯏꯝ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯝꯂꯞꯅ ꯄꯤꯖꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ MLA ꯇꯔꯨꯛꯀꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯇꯅ ꯂꯩꯔꯤꯕ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯈꯜ ꯃꯇꯝ ꯆꯥꯅ ꯄꯥꯡꯊꯣꯛꯄꯤꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯍꯤꯜꯁꯀꯤ ꯃꯤꯅꯤꯁꯇꯔꯗ ꯉꯁꯤ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯤꯄꯥꯏꯃꯨꯛ ACꯒꯤ MLA ꯉꯨꯔꯁꯥꯡꯂꯣꯔ ꯁꯅꯥꯇꯦ, ꯍꯦꯡꯂꯦꯞ ACꯒꯤ MLA ꯂꯦꯖꯥꯃꯥꯡ ꯍꯥꯎꯀꯤꯐ, ꯁꯥꯏꯀꯣꯠ ACꯒꯤ MLA ꯄꯥꯎꯂꯦꯟ ꯂꯥꯟ ꯍꯥꯎꯀꯤꯐ, ꯊꯥꯂꯣꯟ ACꯒꯤ MLA ꯚꯨꯡꯖꯥꯡꯒꯤꯡ ꯚꯥꯜꯇꯦ, ꯆꯨꯔꯆꯥꯟꯄꯨꯔ ACꯒꯤ MLA LM ꯈꯧꯇꯦ ꯑꯃꯗꯤ ꯁꯤꯡꯍꯥꯠ ACꯒꯤ MLA ꯆꯤꯡꯂꯨꯟ ꯊꯥꯡꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯄꯤꯁꯤꯟꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯃꯃꯥꯡ ꯊꯥꯒꯤ 13ꯇ ꯄꯥꯡꯊꯣꯛꯈꯤꯕ ꯍꯤꯜ ꯑꯦꯔꯤꯌꯥꯁ ꯀꯃꯤꯇꯤꯒꯤ ꯃꯤꯐꯝꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯇꯅ ꯂꯩꯔꯤꯕ ADCꯒꯤ ꯃꯤꯈꯜ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯌꯦꯡꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯅ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯄꯜꯂꯤ꯫ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯃꯔꯤ ꯂꯩꯅꯔꯕ ꯃꯇꯨꯡ ꯄ꯭ꯔꯥꯏꯚꯦꯠ ꯚꯤꯗꯤꯑꯣꯁꯤꯡ ꯔꯦꯀꯣꯔꯗ ꯇꯧꯍꯧꯔꯕ ꯃꯇꯨꯡ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯃꯤꯑꯣꯏ ꯑꯃ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯋꯥꯀꯠꯄꯗꯒꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯨꯁꯂꯤꯝꯅꯤ, ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤ ꯀꯦꯔꯂꯥꯗ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯇꯧꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯤꯇꯩ ꯁꯥꯔꯒ ꯃꯅꯤꯊꯣꯏꯕ ꯈꯨꯃꯟ ꯍꯥꯏꯅ ꯃꯤꯡ ꯊꯣꯜꯂꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯅꯨꯡꯁꯤꯅꯔꯒ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯄ꯭ꯔꯥꯏꯚꯦꯠ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯇꯧꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯆꯦ ꯑꯃꯗꯤ ꯃꯃꯥꯗ ꯀꯤꯍꯜꯂꯕ ꯑꯃꯗꯤ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯩꯔꯛꯁꯤꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯤꯖꯤꯟꯅꯕꯁꯤꯡꯗ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ DGP P ꯗꯣꯡꯉꯦꯜ IPSꯅ ꯃꯤꯌꯥꯝꯗ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯛꯂꯤ꯫ DGP P ꯗꯣꯡꯉꯦꯜ IPSꯅ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛ ꯄꯣꯁꯇ ꯊꯥꯒꯠꯂꯛꯄ ꯃꯦꯁꯦꯖ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯕ ꯑꯣꯏꯕꯅꯤꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯊꯥꯔꯛꯄ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁꯠ ꯂꯥꯛꯄꯗ ꯆꯦꯛꯁꯤꯟꯕꯤꯌꯨ, ꯑꯣꯟꯂꯥꯏꯟ ꯃꯦꯁꯦꯖꯁꯤꯡꯗ ꯔꯦꯁꯄꯣꯟꯁꯁꯨ ꯇꯧꯕꯤꯒꯅꯨ ꯑꯃꯗꯤ ꯁꯛꯈꯪꯗꯕꯁꯤꯡꯗꯒꯤ ꯂꯥꯛꯄ ꯔꯤꯀ꯭ꯋꯦꯁꯠꯁꯤꯡ ꯌꯥꯝꯅ ꯇꯦꯝꯞꯇꯤꯡ ꯑꯣꯏꯔꯕꯁꯨ ꯑꯦꯛꯁꯦꯞ ꯇꯧꯕꯤꯒꯅꯨ꯫ ꯍꯧꯔꯛꯄꯗ ꯃꯔꯝ ꯂꯩꯇꯅ ꯄꯣꯁꯠ, ꯅꯈꯣꯏꯒꯤ ꯁ꯭ꯇꯦꯇꯁ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯀꯟꯚꯔꯖꯦꯁꯟꯁꯨ ꯑꯞꯗꯦꯠ ꯇꯧꯕꯤꯒꯅꯨ꯫ ꯁꯥꯏꯕꯔ ꯐ꯭ꯔꯣꯗꯁꯇꯔꯅ ꯅꯈꯣꯏꯒꯤ ꯄꯣꯁꯠꯁꯤꯡ ꯑꯗꯨ ꯔꯦꯀꯣꯔꯗ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯏꯀꯥꯏꯕ ꯄꯤꯕꯒ ꯂꯣꯏꯅꯅ ꯅꯈꯣꯏꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯈꯤꯕ ꯌꯥꯏ꯫ ꯏꯟꯗꯤꯁꯦꯟꯠ, ꯅꯥꯇꯩ ꯆꯥꯗꯕ ꯚꯤꯗꯤꯑꯣ ꯔꯤꯀ꯭ꯋꯦꯁꯠ ꯑꯃꯠꯇꯗ ꯑꯌꯥꯕ ꯄꯤꯕꯤꯒꯅꯨ꯫ ꯍꯧꯔꯛꯄꯗꯗꯤ ꯅꯨꯡꯉꯥꯏꯅ ꯊꯣꯛꯄ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯂꯣꯏꯔꯛꯄꯗꯗꯤ ꯌꯥꯝꯅ ꯑꯃꯣꯠꯄ, ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯒꯤ ꯚꯤꯛꯇꯤꯝ ꯑꯃ ꯑꯣꯏꯔꯕꯗꯤ 9130ꯗ ꯀꯣꯜ ꯇꯧꯗꯨꯅ ꯅꯁꯥꯒꯤ ꯋꯥꯀꯠꯄꯗꯨ www.cybercrime.government.in ꯗ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯥꯏꯕꯔ ꯗꯣꯁ ꯐꯣꯂꯣ ꯇꯧꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯥꯏꯕꯔ ꯁꯦꯐ ꯑꯣꯏꯁꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ I would like to talk about basic precautions while using the social media. It is such a platform that everyone uses it every day. I would ask you to be vigilant, especially while accepting a friend request from strangers online. Do not accept and respond to online messages from unknown persons, even though it may be very tempting in the beginning.
Do not post status update unnecessarily. Cyber fraudsters may record your post, your status, and your video chatting sessions and misuse it to harass you or extort money from you. Do not entertain any indecent requests during a video call. Initially, it may seem very enjoyable, but in the end, it may turn out to be very ugly. If you are a victim of cybercrime, dial 1930 and register your complaint at www.cybercrime.gov.in. I'm following cyber ghosts on social media. You do the same, please. Let us be vigilant and let us be cyber safe. Thank you. Ukhrul district ki tonga mafam singda bom pokai hanbada chenaba mioi Naga People's Front MNPF ki overground worker oibi mama macha potlam kaya galoina na fagat pangamkhri Pau asina hai tarataruk shuba Assam Rifles ki maikai dagi yangang popi bazar gi area da lalhoba khara leire haina pirakiba input amagi matung ina special CDO unit kavaishoi CDO Infal West CDO Infal East Ukhrul district Police amadi nupi police yawba apunba team amana yangang popi awang leikai da leiba Tingom Robindro Singh chahi ni fumapan apokpa lekhidraba TH Tombi Singhi mayumda thiba humbagi thabak chathabada MNPF ki overground worker oibi mama macha nupi ani adu fagat pangam kibani haidi Farabi nupi ani adu Ukhrul district ki Nongdam T village dagi Jora Jajo chahi ni fumapan mapuroiba Richum Hau Jajo amadi Leisa Jajo chahi kunithoi apokpa Richum Hau Jajo Kawi. Makoi anibu achamba wahang pahong chathabada Manipur Naga People's Front MNPF overground worker ni haiba khangbangam ki. Farabi Jora Jajo hi mapuroiba Richum Hau Jajo MNPF ki finance secretary ni mahaki pautang matung ina lup aduna miyamda demand tawba selfam sing lokhatpa amadi kulai sing puthok pusin tawbagi thabak chathai. Mamang thadasu demand gi selfam lokhalaba matung GP season aduna banki khutangda sel thadok thajin tawki haibasu khangbangam le hairi mama macha ani adudagi mobile phone amadi chana thaknaba potlam sing fangle makata na wahang pahong chathanaba yangang popi PS dasnakri hairi Cherak sida hawkiba ningthawkaba numit ki numidang wairam pung 3:30 rom taba matamda Ukhrul district ki Viewland Bazar manakta leiba Tangkhul Naga Community Center mayamda bom pokai handuna na local manga aso apan nang hankibadu aina thingkraba lalholop Nationalist Socialist Council of Kangleipak nasok na chathakibani hairi Nasoki Publicity Secretary S. Sirat na thadrok pachero amagi matung ina hai bom pokai hankiba adu mafam adu da leiriba dukan sing na luf asida register taw da bagini luf asina lamdam asigi identity amasung culture bu ikai khumnaba lamdam sigi mioi amasung mapal dagi lakpa mioi sing bu ikai khumnaba utli adubu lamdam asigi identity amasung chatnabi sing karishu nattaba karbar gi damak kaina ba honarak labadi maduda luf asina yabang amloi hairi Jero asina makata aduna hai kanglei na koliba mafam asi Manipur state hai na kangnariba mitei maitai amasung Tangkhul singna sana leibak hai na kangnariba Manipur Nagaland Assam amasung Arunachal Pradesh asini hairi Amarom da Infal West District ki police team amana ngarang ahing pung 13:10 mangarom taba matamda linglong thong manaki tawpokpi outpost da lambi lakpa gari sing check tawringai da linglong lomdagi lakpa I-20 car amada tongduna lakpa mioi kharana nongmai blank fire tawduna nanthokduna chenkibadagi police na gari adu koitan tanaraba matung hairangoi thong maibam leikai mapada police na fabang amkibaga loinana car adu da tonglakpa mioi ahum police su 32 revolver amaga kapthokraba nongmai tokning ahunga konana fagat pangamkre hairi police na nongmai ga konana faraba mioi sting adudi thokchong Gyanendra Elias Benjon chahi kuntaruk apokpati hais munindro hairangoi thong maibam leikai ingudam devil kunhumdoi apokpa ai tomba chingamakha fura makhong amasung Akas Das chahi kunmari apokpa laikhidraba Jayanta Das New Chekon timdai lungdagini hairi Police ki pau asina makata aduna ngarang ahing pung 13:10 rom tarakpada Infal West District Police ki Mike Marifutara Marigi
team amana Lilong Thong manaki upokpi outpost da lambi da lakpa gari sing check tawringai da Lilong lom dagi I-20 car ama tongduna lakpa mioi singna police outpost adu yoksil lakpada nongmai macha ama satolaga blank fire tawramlaga nathoktuna chenki hairi tungda police taking team OC Singjamai Y Kisor Chan Maiti DSP CDO Imphal West amasung OC Lamsang PS ki apunba team na chen ki bakar adu tanaraba matung hairang goithong maibam leikai manakta fabang kibani hairi police team maduna TS Gyanendra dagi kuntrani thoigi revolver amar kapthok kraba nongmai tokning ahum fagatpang amki hairi Manipur lengak na smart city manglan manglingai lamdam asigi sakyeng mingsel oiriba Imphal City ki tongan mamafam singda BJP na luchingba lengak asigi achievement ni hainariba footbridge yang sinbiba watpadagi amot akai passion pam oirakpaga loinana hawgalagliba naha singi nisasa fam oiduna leiri hawkiba kumjali singani tara mapanda ahanba oina chief minister and Brena kangla mamangda leba footbridge sangaduna miyamda sinakibani laibak tibadi yang sinbinaba leitabago footbridge sing asi amot akai peshinduna leiba maramna miyamna chathok sasin tawbada khodong chadaba kaya thoan bata natana hangoiningai oiri numidangi matamda naha singi nisa chaduna sanai yunai fam oiduna matam len fam oinare Imphal BT road kangla pat ki maning thangba lambi paring amadi kaisampata leiriba footbridge singi hauzik oiriba fibam sing asi Mami TV na hakteng na yengsiluba matamda amot akai kaya paiduna leramba thengnaki Michinba maramna lambilan thoklan sinda khara safana bagidamak wakhalonda Ministry of Road Transport ki sentang makada Sanjay Infra Product Limited Highway Company amagi khutangda lupa crore kaya thada duna sakiwa footbridge sing asi ngasidi yengsinbida bagi mami chawna tari Imphal Municipal Corporation amadi lanai luf kharana IMC na konba lambi sing amadi mitinba mafam sing gi set sangbagi thabak chatharabasu footbridge saruk singdi sengdabagi mami chawna tahori amot akai sing asi matam chana sengdok pidabana maram oiraga namthiba manam kaya tholakpaga maram oiraga leina sandorakadra haibagi akibasu poknare maram aduna hiramasigi matangda lengak amadi mari leina basingna akhanaba minyang changbiba tangai fadre loinana footbridge laduna chatliba miamsu amot akai sing mafam chana hundokpa matau tari Imphal Bazar manungda mi chinba asi khatang phalnabagi wakhalonda haukiba kumja 2019 da hojik chief minister oiriba nongthomba birena Imphal ki tongan mafam kharada foot overbridge sangabiki hairiba foot overbridge singasi ngasi di amona kai hundokphom amadi inkhlagliba pakhang leisabi singi sana yuneipam oina lekpasi yamna leibak thibani Imphal municipal corporation ka su yam naksin na leiba mafam masi si chingbagi mami ama phobota adri loinena hairiba foot overbridge asi nakna mafam chingdasu mafam mai chatok chasin tawriba miyam langthorapaki plastic bottle yauba tongan phatawti kayana bigthana leire asima kayasina maram moirega manam namthirakpatagi hairiba mafam masi akoibida leiba miyam ana yerokadra haibagi akijaba leire maram masna hiramasi gambari leinana Manipur lengak amadi mari leinabi department akhanaba miyang changbagi tangai phadaba lei miyamda pawdam dariba Mami TV ki staff reporter Sahidur Maibam amadi cameraman Lemba Manipur University da makal makha kaya gi department kaya hangduna leiriba asida tongan by stats sing dagi mahi tamba lakliba asi ekhoi gi chawthok taningai ni haina Manipur University gi vice chancellor and Lokendro na phongdokri wafam asing asi Manipur University gi fine arts department da pangthokiba valedictory function da athoiba mithunglen gi warol piraduna haikibani vice chancellor and Lokendro na renowned artist B Banamali Sharma amadi Department of Fine Arts ki SOD Professor N Arunana Thaurangi athoiba mithunglen oina saruk yakhi tharam aduga mari leinana N Lokendra na makha taraduna hai atopa stats singa yengnabada Manipur University da Fine Arts Department asi yamna thengna hangdolabasu bronze casting asi Manipur University natana yumthangnaba stats singdagi ahanba oina hangdokpani haina su phongdokhibaga loinana loisilakpa workshop asibu mapung fa na bahonabada ahing nungtil kangdana saruk yakhiba mioi sing busu thagatpa phongdokhi tharam adugi saruk ama oina workshop aduda saruk yakhiba mioi sing da certificate su yenthoki they knew and they dreamt that in Manipur we have tremendous large number of talent, particularly in the field of music, culture, art,
Because these are our strong points actually. These areas are our unique selling points. Ngarang nungthil pung 3 ni furom taba matamda silchar dagi sangom puduna Imphal tamna lakpa Tata truck ama None police station ge manung changba awal khulgi tamnon waiting set mapada accident thokpagi thodokta gari adugi driver laikhidre laikhidraba driver adugi maming Thangun Kipken chahi 52 apokpa Haupu Kipken kawi Kangpopi ward number 9 dagi ni hairi thodo adu hek thokle haibagi paw fangbada Manipur driver union gi Luchingba sing changsin duna driver adugi punsi kanana bahotnaki adum oinamak laikana bangamdana laikhidabani hairi laikhidraba driver adugi mafam dai ikai khumnabo utpaga loinana asiba hakchang mayumda thinkhre hairi Revenue Village number 11 Laifam Sifai Ifal East District ki Manung Chanba Chahi Yangkai ni Thoirom Chay Nana Leramba Lamda Sajin Lamba Structure Sing Ngarang Ayuk Angan Badai Infal West District ki SP Dr. S Ibomcha Sing na Luchingba Infal East District Commando ki team mga yawba apunba police ki team amana eviction tawkhibadu yaning daba fongdoktuna ngasi chingmairong gi apunba yaning daba fongdoktuna wakat mifam chathakibaga loinana miyam gi oiba mifam pangthoktuna ware kaya lawkhre Ngasi chingmairong da maikai adongi miyamna huranana da ahingda eviction tawbagi thawang yaning de haina iba banner tetuna changsin khiba miyamgi khongjang amadi mifam aduna hayeng ayuki pung 6 tagi nungthilgi pung 6 fawba National Highway 2 yauna chingmairong na kon mafam singda ban chathanaba firep lokri khongjang aduda saruk yakiba ising yakiba singna fongdokhibaga matung innadi CMALS ki secretary KS Thangamba na Chingmairong Youth Welfare Association CYWA Chingmairong Mamang Awang Laikai Singlop CMALS amadi Chingmairong Apunba Mera Paibi gi Sanglen Singkup na ngarang ahing thugairamba thawong adu yaning de ahal laman singgi hangtaktagi Laikai asigi oina lerak laba lampak Chingmairong Upper Primary School amadi Club Mera Sang amadi Singlop ki lam asi lanai oina patata sinduna mafam duda launa bohanarakpa laibak thibani haiki mahangna makha taraduna tawthong dagi maibam hari priyari haiba nupi amana lekai gi lam asi mahaki mapupok na thamlamba lamni haina sasinaba che chang photoktuna wakalakpadagi inglising amaga chamapan hufutarani thoidagi hauna court case thengnaduna lakhibani thengkhang kayada lam asi eviction tawna bohanarakpadagi lekai miyamga thengnaduna laklaba matung ngarang ahing athengbada Masing yamlaba police team sizinaduna club Meira Sang amadi Singlof ki sang singthugairang khibani state asigi power lifting ki sanaroi ihan hana puthoktuna masana asibu yokhat pada achoba thodang loduna lakliba club amadi lampak asibu kananaba chingmairong apunba miyamna leptuna leiri chingmairong na konma mafam singda lam leiba yonbada leikai asigi club amadi Singlof ki ayaba lohanba haiba leikai gi warep leibana mioi amatada haiba leikai gi lam asida yumkai sajinlakba yaroi haiki Wahan thok laitaba semjin sajinba puwari da yumpham oirga leikai gi lam launa bohanarak liba asida mari leinaba singna ahenba mieng changbiu lampak kalasi haiba CM gi kholaw gi mayokta leikai asigi amata ngairaba lampak asibu loksinana bohanarak liba asida CM nasu akan ba mieng changbiu haina mahak na fongdoki ngasi wakan mifam maduda saru yakiba leikai miyamna chingmairong gi lam machet amata mangbayaroi ipa ipu gi lam da singnarak pasing chingmairong miyamna Thengnagani amadi sanaroi singi sanabung mangba yaroi haiba kholaw kaya su lauki 2020 da amuk laki base akoina supreme court ta akoina stay order ama laujaraga madu akoina chimjagi bani iseng sengbadi oh sorry high court haigada bani aina supreme court haibu ado makha tarakpada masi thengkang kya da eviction gi program je mathang lakuduna masi makoigi asoiba amasung semjin sajanba oibna maram oiduna masi tawbangam gide amadi leikai gi apunba mayam gi kenosina makoi changbangam gide haugiba haibadi 2022 gi September da haiba mapam tang September gi tang 13 da atawoi ho ma thoki madudasu aikoiga makoiga unaba ama makhataba aikoi tawraba matungda makoi adum handuki adubu khangawdana mathang thingkang ke ada eviction ji lakpasi aikoi leikai gi miyamna adum tingduna
तौना लाक्तनी अदुबो ngarang gi tang manga si makoi eviction tongna bagi aikoi pau phangjegi madugi sem saba aikoi loijabani madugi ahing makta yamna mina tumna himna dana laiba matam moiba yamna tawhidaba haiba tare pural lanada haiba police personnel masing thingam daba mayam ga loinana mi 144 salairaga haiba sanglen asi club amsing maira paibidi amasung singlup ki sanglen asi hujik chekup tana bugairaga thambiramani All India Radio Imphal na chahi hufu subagi pangthokadaba Diamond Jubilee thauramgi ngasi curtain raiser thauram pangthokri Imphal gi Palace compound da leiba AIR Imphal Auditorium da pangthokpa thauram aduda station asina haukiba chahi 1958 humdoi dagi na ngasi fawba lakibagi matangda PowerPoint presentation tawduna utki loinana station adugi staff singna makhal makha kayagi isai nongmai gi thauram sing utki thauram adugi athoiba mithunglen oiduna Prasar Bharati gi additional director General Sunil Sivastava haikibada All India Radio amadi Doordarshan na lauriba thaudangbu hena masak khangbiraduna India lengak na AIR amadi Doordarshan gi damak lupa koti Listing ani ga chamanga kaithoki balekre amaromda AR Imphal gi staff singi challenge singtharaduna mahak na hai malem gi thakta jagoi isai ga mari leinaba award kaya leiri masida AIR gi staff singsu thajinba yagani haiki Thauram aduda All India Radio Imphal gi director engineering Nomaitem Nanda Kumar station asigi news unit ki head Gin Kangte amasung station asigi program gi head Adhikari Mayum Git Chandra su sarukyaki Leibak asigi lengak pairiba Varachia Jananeta Party gi Nifu Mari Subamapok Kumon BJP Sarvana Diwas Bharat Pumbada Pangthokri Manipur da su nichaipa chuthekta leiba party asigi thambal sanglen da pangthokri Tharam asida Chief Minister Sri N Biren Singh na party asigi firal jingkhat ki baga loinana CM amadi party gi thongbi Singh na Dr Syama Prasad Mukherjee amadi Pandit Dindayal Upadhyaya da leiba katuna ikai khumnaba utkibaga loinana thauramgi manung channa Bharat ki Prime Minister Narendra Modi amadi BJP National President Sri JP Nadda gi party workers singda pikiba space CM and Biren Singh State GS Sri Ave Giriji Sri Mainam Vorat Singh Sri TS Yumjao Singh Sri N Ibohal Singh former State President Sri KSS Bhavananda Singh yauna thomi Singapungna yengminaki ngasigi thauram aduda CM and Biren na phongdokhibada Karyakarta Singhi Honabada Kanba Amadi Chokthaba Naidana Kathokpana Party Asina Mai Pangpagi Achoba Maramni Loinana Ngasi Party Asina Leiba Fibam Asi Aikogi Luchingba Singhi Amasung Karyakarta Singna Kathok Lamba Adugi Mahaini Aikogi Leibak Asigi Demakta Tabak Hena Taunaba Amadi Leibak Asi Hena Mapangal Kananaba Amuk Hana Wasak Minarasi Haiki Islam Dharma Chatpa Singhi Khwaidagi Hena Sengba Tha Ama Oiriba Ramadan Thagi Saruk Ama Oina Manipur Pradesh Congress Committee MPCC na Sinduna Lilong Jami Masjid Ngasi After Party Pangthokri After Party aduda Manipur gi Hanagi Chief Minister CLP Leader Okram Ibobi MPCC gi President Su Oiriba Wakem Kendragi MLA K Mega Chandra Suknu Kendragi MLA K Ranjit Kangabong Kendragi MLA O Suraj Kumar Amadi Wabagai Kendragi Hanagi MLA Fazur Rahim MPCC gi Luchingba Singh ex-MP ex-MLA Senior Congress Leader Singh CSO Singhi Leader Singh Muslim Leader Singh MPCC gi Officer Bearer Singh ex-INC Candidate Singh Amadi DCC BCC gi Thomi Kaya Susaru Yaki CLP Leader O Ibobina Haikibada Islam Dharma Chatpa Singhi Khwaidagi Sengba Amasung Thabum Ama Chara Henduna Mapuda Haijaba Ningjaba Asina Lamdam Asida Kundaminari Ba Furuk Masen Amaga Amagagi Nungshina Chanaba Santi Leba Amasung Sakatpa Iramdam Manipur Ama Purakpa Orasano Secularism da Chena Thazaba Congress Party na Leba Asida Kundaminari Ba Furuk Kudingmak Amata Oina
खंजई मसा मसाना चटनिंग धर्म चटपदा पार्टी असिना मतम खुदिमक्ता इकाई खुमनै मसिमक्ना लेबाक असि मालेमगी मियोइसिंगना भारतपु अवांगबा थाक्ता थांगलिबनी हाइखि मपुना शोना सेमपा कोई लाइव पांचलेदा कोई मियोइबा ngakne माना माना अपांबा धर्म चचबा माना थाजजबा लाइनिंग लाइसुंदुदा चचबदा कोई इंडिया असे मसी दुगुंबा सर्ग गुंबनीना पृथ्वी पुरमना हाइनरिबा इंडिया की सेक्युलरिज्म इंडियादा लरिबा प्रमाण प्रमाण बा धर्म चचबा कोई कया पुन्ना नुसिना साना सिनने लइबसे मसला पृथ्वी पुरमना येने MPCC के प्रेसिडेंट के मेगा चंद्रना हाइकिबदा सेक्युलरिज्म बु चेना थाजबा कांग्रेस पार्टी ना लमदम असिदा खुंदा मिनरिबा फुरुक खुदिंगमक्की हराव कुमहै सिंगदा सरुक यादुना लाकली मसिगी सरुक अमा ओइना इस्लाम धर्म चटपा मैतै पांगल सिंगी रमादान था असिगा मरी लेनना इफ्तार पार्टी असी ngasi सिंजबनी हाइकी ngasi की इफ्तार पार्टी अदुगी मनुंग चन्ना लमदम असिदा शांति पुरक्तुना चौखटपै इरमदम ओइरसिनु हाइना मपुदा दुआ तौखी पाउगी मरथना अतेमा बेर अमतंग लोमनसी मम्मी टीवीना चयोगी ओइना संदोक्चरिबा अदोंगी वहंग अखोगी पाखु लाक्लिबा तांग तारे फ्राइडे निमित असि मलेमगी ओइना वर्ल्ड हेल्थ डे नि निमित असिगा मरी लेनना हौजिक नहासिंगना थेंगरिबा साइकोलॉजिकल एंड इमोशनल प्रॉब्लम्स हाइरिबा हिरम असिदा एक्सपर्ट ओइना सकनाइरबा डॉक्टर एस गोजेंद्र हेड ऑफ डिपार्टमेंट साइकेट्रिक रिम्स इरफान अदोंगी पुकनिंग वखल नुंगाइतबा कयादो डॉक्टर गा हक्थिंगना तानबियो पिजरिबा नंबर असिदा वीडियो कॉल तबिरउ लाक्लिबा तांग तारे निमिदांगी पुंग तारे ब्रेक की मतुंगदा मयाम बताराम ओक्चरी हौजी पाउ मखा पिजरी लमदम असिदा एजुकेशन एस अमरी एजुकेशन यू गी मखादा लेरिबा मही तमफम संगसिंगदा सैनिटरी पैड वेंडिंग मशीन लाक्लिबा एकेडमिक सेशन लिस्टिंग अनि कुन हुमदोई कुन मरी दगी नुपी मेहरे सिंगी खल्लगा इंस्टॉल तौबियो हाइना मणिपुर स्टूडेंट्स फेडरेशन MSF ना फोंदोरगली क्वाकिथेल दा लेबा MSF की हेड ऑफिस ता ngasi पाउगी मिफम अमा पांगथोखिबदा MSF की वुमेन्स अफेयर्स सेक्रेटरी खेत्री मयूम लनैमा ना हाई हौखिबा चही लिसिंग अनि कुनिथोय गे डिसेंबर गे तांग 15 दा चीफ मिनिस्टर मेंस्ट्रुअल हाइजीन स्कीम CMMIS लॉन्च तौदुना स्कीम असिगी मखादा स्कूल 19 दा सैनिटरी पैड वेंडिंग मशीन असी इंस्टॉल तौनबा थबक लखटकिबा हौख्रबनी हौजी प्राइवेट अमदी गवर्नमेंट स्कूल सिंग दा सैनिटरी पैड थमदबगी यामना चाउना ममी तारी मरम असिना अथुबा मतमदे स्कूल सिंग असिदा सैनिटरी पैड थंबिगदबनी लोइनना स्कूल खुदिंगमक्ता क्लास 8 तगी 12 फावगी नुपी मेहरोगी ओइना गर्ल्स कॉमन रूम थंगदबनी वाफम सिंग असि गमरी लेनना MSF की वुमेन्स अफेयर्स सेल ना अखनबा मियंग थमदुना यंगसिनबा हौरगनी हाइना महाकना मखा ताना फोंदोरकली अथुबा मतमदा प्राइवेट अमदी गवर्नमेंट स्कूल सिंगदसु नुपी महिरेसिंगी खल्लगा सैनिटरी पैड थंबिगदबनी अमदी क्लास 8 to 12 स्टैंडर्ड की नुपी महिरेसिंगी खल्लगा गर्ल्स कमन रूम अमा लहनगदबनी अमसुंग एकेडमिक सेशन 2023 अमजु 24 दगी हौरगा मरी लेनना सैनिटरी पैड वेंडिंग मशीन नुपी महिरे सिंगदा खुदोंग चाबा पीगदबनी अमसुंग अई बचरो एजुकेशन मिनिस्टर एजुकेशन यू अमदी एजुकेशन एस दा बिसलगनी ngasi Indian National Congress की लुचिंगबा राहुल गांधी बु पार्लियामेंट की डिस्क्वालीफाई तौखिबा अमदी राहुल गांधी की मसागी क्वार्टर फाउबा पुंकुन मरी की मनुंगदा वेकेट तौगदबनी हाइबना चिंगबा फजदबा थौदौ अदुबु यानिंगदबा फोंदोक्तुना हाइरोक ब्लॉक कांग्रेस कमिटी SBCC हाइरोकना संगदुना ब्लॉक असिगी ऑफिस ता पांगथोखरे ngasi पांगथोखिबा थौरम अदुदा एल लुखोइना हाई राहुल गांधी बु फादोक पीबा मसागी पार्लियामेंट मेंबर दगी डिस्क्वालिफिकेशन पीबा न चिंगबा फजदबा थबक तौरकपदगी राहुल यारमदबा पुमनमकना राहुल दी इंडिया की डेमोक्रेसी कननबा होनबा मिनी मसागी ओइजनबा इनाक कन्नबा होनबा नते इनाक खुन्नबा तौबा नते हाइबसे खंगनरकले अदुना हौजिती कांग्रेस से अब ते चलते हाइकी
SBCC की प्रेसिडेंट TH रंजन नहाई भारत असी डेमोक्रेसी चटपा लेबाक अमनी अदुबो भारत डेमोक्रेसी की ममी समलपा असिबु कलहौदब यादे कांग्रेस की लेंगाक असी अमुक हन्ना लाखंदब यादे डेमोक्रेसी बु सिंगरिबा पार्टी खुदिमक मरु फंगना मुथत्तब यादे हाइबा पांदमदा ngasi की धरना असी सिनबनी हाइकी इंडिया की लेमाइदा डेमोक्रेसी कन्नब होनबनी राहुंदी मागी ओइजनब मा इना खुनब तौबनती से मियामना खंकल हजिक्ति कांग्रेस है अब त चले अदुना नुमित तरानी चुपना चथगदबा इमा लेस्टेम इना लोइशंग गी तरा निपान सुबा सचिपु इना ngaikang kumhai ngasidagi seloi lamai ching laifam lenda hodokri Tharam asida athoiba mitunglen gi warol piraduna Manipur Legislative Assembly gi Speaker Thokchom Satyabarta Singh na phongdokhibada mami samlaklaba aikhoi gi tunglam chat asibu kanana bagidamak panthogi mityeng makhada ima lestem ina loishangna aikhoi gi thaksi kasi hauna lonchat chatna kanglon nat hingatna ba honorable thagatpa phongdoi Makata na sigo mathabak sing leptana sangsilaktuna mamsilaklaba Manipur gi mang silaklaba Manipur bu kanana bagidamak panthongna aikhoi pumna mak thousand bigani thazei haina phongdokhi aduni adani haina kobi muhutta panthogi sungin ba moina masana na moina kobi gadi he no wakhan no aigani haro dumai sanjeni aduna matung tarpa sigum tholom sing mo sigum manaba tholom sing lakho matamda ai haku isam chamba puro yamani khanbi kobi masila mamang pamba chipke soiba siumasi ai tasingna isada kainje dabo pawi Akhanaba Bitunglen gi warol piraduna kerau AC gi MLA Laurembam Rameshwar Mitei na hai panthogumba mioi kaya tholoklaba matamda santi leiba malem ama oigani thazei loinana handak Ramananda kauba mioi ama maitei lainingbu thawoi usitana ngangkhiba leire Ramananda amadi magi ibung manungda haijaningbada haukiba chahida yaipokki maheroi kaya khopumda laibak thiba tholok asi ana thokre mafam adu Thaudok thokraba matung Ramanandana chatliba lining gi mioi singna sana konungda laktuna yamna tamnare hairakpadagi amaibi kayana laison tinson tawduna phahanki masi kawbiganu haina MLA na phongdokhi Pan honor gaso kan bangamde adu laibak thibade phamasi aigi amadi panthogi lengbir mayamgi yungkoi sarga chadanam ga sondokum jaga sate asengba isogi jaga asida thugai pi base masi ai one day Isona makoi charak pirakan habisi mai thajabalai Tongan manat ki oiba jagoi isai kaya ga loidana hodokhi ba thorom aduda ima leistem ina loishange President CS Ongbi Chanu Chenbi Leima na thorom mapu oiki Manipur State na AGC Churchanpur branch hangdokhibaga loinana stockist agency gi proprietor cum manager oina S Gangpi Jang village ki ningthausu oiba S Richard Thangpu Haukipu Hakri loinana pauneng Haukif amasung S Casper ngamkhoi stem Haukipu branch adugi stockist agency gi ahanba amasung anisuba nominee oina su haki ngasi North AOC da leba Tafa Hotel la pangthokpa achamba thoram amada S Richard Thangpu Haukipu AGC Manipur State ki manager Sagol Sem Joy Prakash na Churchanpur branch ki stockist agency ki proprietor cum manager oire haina lakthokibani AGC Manipur State ki manager Sagol Sem Joy Prakash na haikibada chakthok gas Haibasi numit khudingi sizinadaba yadraba posak amani sizinadaba yadaduna sizinaraba posak ama oibana masigi maramda kanasu training chatlaga paibadi yaudabani all India gi mafam ayambada awareness amadi training pinabagi dama branch kaya marum hangbagi manung channa Churchanpur branch asishu hangdokpani haiki Gas ni malam dah lain tak bergum ni ABC hai tu dah training cakap pai bermidi kerana sunat tak beri na gas mau khai ka tu dah misi le gas mau khai ka tu dah yung mai caya mesti kau dah cover TV radio dah normal kam dah pop dari asyik umur kudung tiba sing se kan na bagi dah muda masih AGC all gas kaya na all India ni macam kuding macam sing dah matang branch hang pada dah tu na Manipur ni macam kaya dah su matang branch si hang bahu
ꯊꯤꯕꯁꯤꯡ ꯑꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯑꯦꯖꯤꯁꯤ ꯑꯣꯜ ꯒ꯭ꯌꯥꯁ ꯀꯤꯌꯔꯅ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡꯗ ꯃꯊꯪ ꯕ꯭ꯔꯥꯟꯁ ꯍꯥꯡꯂꯛꯄꯗ ꯅꯠꯇꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗꯁꯨ ꯃꯊꯪ ꯕ꯭ꯔꯥꯟꯁ ꯑꯁꯤ All Manipuri United Clubs Organization Amukona Imung Manungi Awabana Maram Oiduna Laik Tamada Awaba Mayuk Nariba Nauriba Mahiroi Singi Tamnanaba Bosemna prescribed Tawa Laik Mating Pangba Hokri. Ngasi Amukona class 1 to 10 Fawbagi textbook sing asi Yentokpagi Tauram Ama Paikalaliba asi Amukoda Lamdam Asigi Tongan ba Imung Singi Mihoi Singna Amadi local club Kayana Makoigi area da Lariba Lairaba Angang Singi Lairik Kara Mating Pangbina ba Harpadagi Kongtang asi Lokot Kibani. Lairaba Angang Singi Makoi na Tamliba class ka Chanaba Awat pa Lairik Sing Adu Pibani Lairik Pulap Piba Mahiroi Kayasu Yauki Amukona Ahan Bagi Oina Amukogi office tagi Yentokpa Hokrabasu Matung Dadi Tonga Mafam Sing the Chatuna Yentokani. Orphan home adu da Lairiba Angang Sing Adugi Awat pa Lairik Atuba Matamda Loinamak Pinaba Taurang Taure Makata na textbook ki Mating Pangbagi Tabak Chatakigani Hairi. Masak Kangdaba Singna Lalabong High School da school asigi fitting tawduna leiba wire kaya ama huran kibaga loinana Mahiroi Singda Pizanaba Thamba midday meal gi cheng bora ani huran kri. Tawdo asi tha asigi haukiba marigi ahing nongyaida thokibani hairi. Paw asina hai Mahiroi Humfutara muk tamliba Fal Hospital gi mayoknabada leiriba Lalambong High School asida nong chubagi Kudong chaba lauraga angobo machugi apron oplaga yotsay season naduna so kaya fakairam kibani hairi. Loina na school asida leiba Mahiroi Luf SSUM gi office so thugairam ki hiram sida police ki team amasu laktuna yengsin kre. Hauzik fawbadi kanana kari maram gi damakta huran kibina haiba khangba ngamdri. School asigi principal life rakfam Jamuna na fongdolakpada school asi fencing gi fibam fataba amadi caretaker leitabana maram oiraga huran Kiba Singni Hairi. Lengang Natubada Yang Changbiduna School Asigi Oriva Fibam Asi Yang Simbiu, Natrabadi School Asigi Maru Ebache Changkaya Manglakpa Yari Haina Fongdorakni. Ngarang sinong yam tsure aduna akoina police ta pau bir kana police ni la amma kanda moina photo number ya ba sunam khare adagi poche amang ata kari moi ta su akoina complain tawbo su lei khare adagi maru oina sarkar da husi akoina haijaning si school jigi fencing si fattabana maram oiraga huran bache changlam bayai haina khoina khale mokoina sing do puthok khibagi maram mari tabaga su leiramme adagi de mi kaya huran bano habadu su ngasagi numidang oibani na khoina kaimta khanghaudre. Universal Farmers Organization Khangabokna Thawbal District na konma mafam singda leiriba laumi singda numinini chupna ahongba mamalda urea har yenbagi thauram Khangabok Part 3 lamnong Tangkha Lekai gi community hall da hokri lafam singda leiba lehau mangsilakpa kaya asidagi kharadang orasu kananaba avascular mycorrhizal fungi AMF biofertilizer mukta power su laumi praja singda khusinaki hairi. State asida zangsiliba war on drugs 2.0 gi saru ama oina narcotic affairs of border NABPS ki team amana ngarang Julialand 3rd Avenue Road Infalda Maruti Alto car amasung Bolero thauduna lakpa mioi anidagi brown sugar kg ahunga gram kontra humdoi fagatpa ngamkre hairi. NABPS ki team na brown sugar ga konana faraba mioi sing adudi Tauthang Veng Cycle Kampopi district tagi Pauging Thang Tauthang Chahi Nifunithoi Apokpa Solet Tauthang amasung Yagongbung Village More Tengnopol district tagi Kaijang Mang Tauthang Chahi Kuntra Humdoi Apokpa Ngamja Pau Tauthang Kawi. Makoi ani ngarang NABPS ki kangbuna Infal West PS team gi amaga loinana Julialand 3rd Avenue Road Infalda mioi khara yamnaba narcotic drugs sing puduna chatle haiba gi pau fangbadagi mafam aduda changsinduna frisking checking chathabada Paugin Thang Tauthang na Bolero registration number NL
NL 0746161 amasung Khaizamang Tauthangna Maruti Alto Car registration number AS05E 2829 asi thauduna lakhi aduga police team asina khamduna check tawba matamda makoi anina purakpa polythene khaw manungda brown sugar kg ahum yaurambadagi makoi animak NABPS na faki hairi NABPS na drugs singa konana faraba Paugin Tang Tau Tang amasung Khaizamang Tau Tang anigi mathakta NDNPS Act ki makada FIR register tawduna makataba legal action lokhatpa haukre hairi Justice Committee on Anglo-Manipur War Lisingamaga-Chanipan Marifutara Mathoi Martyrs and Freedom Fighters Kangleipak na leptana pangthoktuna lakpagum chahi asigi oinasu ningthemsa ningsing luf amadi GLCYC Thawbal Atokpamga punna khosamnana sinduna ngasi Lisingamaga-Chanipan Marifutara Mathoi Anglo-Manipur Warda Imalebaki damak ningtamba ngaknabagi damak thawaina pontha pikraba athauba Sanakwa Yaskulakpa Macha Ibungo Sengoi Sana Amadi Unsang Hero Singi Mafamda Ikai Kunaba Utuna Haikat Lekat Tambagi Thorum Thawal Atopam Kaubila Makong Lampakta Leva Anglo Manipuri War Listing Amagachanipan Marifutara Mathoi Ningsing Kubamda Pangtokri Thorum Aduda Kangabo Esigi Hanagi MLA Okram Landoni Debi TVL Municipal Council ki caretaker chairperson Thongam Siamo Justice Committee ki chairman Ais Ibotombi Kuman Sanakwa Chinglen Sanagi descendant RK Megajit Sanakwa Sengoi Sanagi descendant RK Sanatombi Devi Amadi DLCYC Thawbal Atokpam ki president Dr. L Romendrona Athoiba Mitung Singh oina saruyaki Thoromgi Haudok Warol Piraduna Justice Committee ki convener T Birgit Nahai Imaleba ki ning tamba ngaknabagi damak thawai na pontha pikraba Sanakwa ya skulakpa Amadi Macha Ibungo Sengoi Sanagi Thawbal Atokpamda leiriba khobam asida lengakna matik chaba miyamna hikat lekat tamjaba yaba mafam ama ngasi fawba sembidaba asi athuba matamda mityeng changbiduna sembinanaba wafam thangki mahakna makata na hai ngasi fawba Justice Committee na Anglo Manipur War aduda leikidraba ipa ipu adugi khongul liba matamda hojik fawbada mioi marifu nipan gi khongul liba fangli masigi manungda mioi AIR Infalgi Ajadi ki Amrit Mahotsav ki saruk ama oina chahi ama chupna nomaijing khuding chathakiba program amada miyoyang khai mangagi punsi wari sing sanduktuna lebak miyam da khanghan ba ngamkhri tungda horokli ba mirol sing da ekhoigi athauba ipa ipu sing asigi khanghaudabagi damak makhatana Justice Committee na athauba sing adugi khongul lirakpada miyam nasu mating pangbiu haibagi wafam sing thamlaki October November sibo zatara laikre aduna Justice Committee na sibo ta kasan khonda jarapa amadi lebam yang go patani na paduna sibo zatara pada Justice Committee ki oina program si Anglo Manipur War ga koin hakka tambe thor masi tara tara thor masi ekoi koin pangthok satana lasabani masi lebam yang ki mating de Justice Committee na yang Paksana amadi leptana pangtokpong ngamjaba su lebak yangi thokjawdagi ne haibasi masu yamangga thongjani Scarlet Eye Care and Contact Lens Kowa Eye Care Center amangasi Thawalda leiba 16AR Cof B Company gi Major Asem Rahulna haunabi matung ina Thawal Atokpam SDFC Bank manakta hangdokri Eye Care Center adu hangdokpaga mari lenana center asigi MD and Biswajit na phongdorakpada Scarlet Eye Care na hokiba chehi lisang sitna Manipur gi tongan ba mafam sing koina chatuna eye cam sing pangtokpa amadi miyamda glass amasung frame sing
subsidized rate ta pibagi service pangthoktuna lakli kanagumba sel gi awaba mayoknaba mioisingda hena khudong chanaba amadi center asida leriba henba khulaising sizinaduna mawong tana layingba ngamnanaba haiduna tangai fadana ngasi akaknaba center ama hangjabani makha tara so scarlet eye care na leptana mafam kaya da chatuna camp sing pangthokhigani haina phongdorakhi eye care center hangdokpagi thorom aduda center asigi eye specialist Dr. Lisam Surbala yauna staff kaya su saruk yaki Sons of Kangabok Sok Wasef Group na Kangabok Laipat Laikai Daleba Mapa Mamasu Amata Leitraba Masagi ni Haibada Manchang Amata Leitraba Hauzi Kidney Animak Fail Oiduna Hospital da Laying Chataduna Leiriba Elangmam Sanatoy Elais Ngan Bagi Mafam da Sel Oina Lupa Lising Kun Mangagi Senfam Tengbangkri Wasef Group asigi admin El Sanjoyna Luchingduna Chatakiba Tengbang Khongset Aduda Nganbagi Mayamba Amadi Lekai Dugi Klafki Naharol Singda Senfam Adu Khusinaki Group asigi member Singna Angamba Senfam Khaigat Naduna Senfam Adu Tengbang Bani Hairi Makatabada Sanabagi Pau Pisari Tha asigi Taret tagi hauraga mapan fawba numit humni chupna Guwahati Pan Bazar gi Cotton University Indoor Stadium da sathagadoriba Third International Games lising ani kun humdoi da saruk yarunaba ngasi Miss Martial Arts ki sanaroi sing 4AR gi measure isen ki kona singjamai chinga makhong dagi flag off tokri flag off aduga mari leinana CYCL club ki advisor chingkham konjengbam na phongdokhibada Bangladesh Bhutan Nepal Sri Lanka Pakistan Afghanistan Mandif amadi India na yumbu oiduna saruk yariba Third International Games lising ani kun humdoi asida Manipuri gi oina sanaroi yangkhai mari cost ani amadi official ahumna saruk yaragani sanaroi singna su thawai hakchang yauna sanaduna gold medal kaya loroktuna lamdam asigi mingchat purakpa orasanu haiki lekai asigi amadi sinja langje be mai dagi mai pakna amadi sanaroi sing asina mingchat purakpa amadi aikoi gi prithivida adungaba kogi miya maduda kogi sak taksan nabagi tanja adungaba player sing asina ngasi chapiduna mai pakna halaktuna adungaba kogi performance sing adu aikoi Manipur gi adungaba activity sing adu piramne bidamak Switzerland der sing mai gai dagi amukana me aduga doina na media coverage tobi bapuna mukto Aroibada maro eba pau amakahina pizari ADC gi Mikhal Pangthoknaba Churchanpur district ta leiriba MLA Taruk na khuyek piduna Tribal Affairs and Health ki Minister da Aiba Cherol Pisinkri Nupi macha singbu nuksiba saduna mari leinaraba matung private video sing record tahoraba matung blackmail tauba mioi ama Manipur police na cybercrime na fari Bom pokai hanbada chenaba MNPF ki overground worker ani amadi police na gari khamna haibada blank fire torom laga gari thauduna chatkiba mioi ahum nongmaiga konana faba ngamkre Imphal City ki tonga mafam singda leriba footbridge sing sinbiba watpadagi amot akai patient fam oirakpaga loinana haugalaliba naha sing ni sasa fam oiduna leiri Amadi ahing nongyai de eviction taukiba ki mayokta khoisaunarba miyamna khongjang sangsinbaga loinana National Highway 2 gi saruk yauna chingmairongi area singda pung 12 gi ban kaukri Matang asida Mami TV Prime Time News loizare mi ang tabirba mayam pumna mapo amkahana krumzari
ꯆꯌꯣꯜꯒꯤ ꯑꯣꯏꯅ ꯁꯟꯗꯣꯛꯆꯔꯤꯕ ꯑꯗꯣꯝꯒꯤ ꯋꯥꯍꯪ ꯑꯩꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯂꯥꯛꯂꯤꯕ ꯇꯥꯡ 8 ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯋꯥꯔꯜꯗ ꯍꯦꯜꯊ ꯗꯦꯅꯤ ꯅꯨꯃꯤꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛ ꯅꯍꯥꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯑꯦꯟड ꯏꯃꯣꯁꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯗ ꯑꯦꯛꯁꯄꯔꯠ ꯑꯣꯏꯅ ꯁꯛꯅꯥꯏꯔꯕ ꯗꯣꯛꯇꯔ ꯑꯦꯁ ꯒꯣꯖꯦꯟꯗ꯭ꯔ ꯍꯦꯗ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯔꯤꯝꯁ ꯏꯝꯐꯥꯜ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯣ ꯗꯣꯛꯇꯔꯒ ꯍꯛꯊꯦꯡꯅꯅ ꯇꯥꯟꯅꯕꯤꯌꯨ ꯄꯤꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯂꯥꯛꯂꯤꯕ ꯇꯥꯡ 8 ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8